ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯝ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯅꯤꯒꯗꯒꯦ, ꯀꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯈꯤꯇꯪ ꯊꯝꯖꯒꯦ. ꯁꯤ ꯑꯩꯒꯤ ꯁꯨꯝ ꯀꯟꯁꯜꯇꯦꯟ ꯀꯨꯊꯤ ꯌꯦꯡꯕ ꯁꯨꯝ ꯂꯥꯛꯄꯗ ꯄꯣꯛ ꯃꯩ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯤ ꯂꯥꯛꯄꯗ ꯁꯨꯝ ꯑꯍꯟ ꯀꯩꯒ ꯍꯪꯕꯤꯔꯛꯄ ꯃꯣꯏ ꯂꯥꯏꯗꯤ ꯌꯥꯝ ꯅꯤꯡꯖꯩ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯁꯦ ꯊꯨꯡꯒꯗꯒꯦ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯠꯇꯅ ꯍꯪꯉꯤ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯅꯤꯖꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯅꯤꯖꯕꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯅꯤꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯉꯁꯤꯁꯦ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯊꯤꯖꯕ ꯃꯇꯝꯁꯤꯗ ꯐꯪꯕꯁꯦ. ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ. ꯃꯁꯤꯁꯦ ꯑꯗꯨꯝ ꯚꯥꯞ ꯇꯥꯔ ꯃꯇꯨꯡꯗ ꯇꯧꯒꯗꯕ ꯊꯕꯛ ꯉꯥꯛꯇꯅꯦꯕ. ꯑꯩꯈꯣꯏꯅ ꯅꯤꯡꯉꯦ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯀꯥꯏꯅ ꯄꯪꯇꯧ ꯇꯧꯕ ꯐꯪꯒꯗꯕ ꯅꯠꯇꯦꯕ. ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯃꯄꯣꯛ ꯃꯩ ꯍꯥꯏꯕ ꯑꯃꯁꯨ ꯃꯊꯧ ꯌꯥꯝ ꯇꯥꯏꯌꯦꯕ. ꯑꯗ ꯑꯩꯒꯤ ꯃꯄꯣꯛ ꯃꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯍꯥꯏꯕ ꯇꯥꯔꯦꯅꯦ. ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯒꯤ ꯃꯍꯩꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯅ ꯈꯟꯖꯔꯤꯕ ꯑꯦꯅꯤ ꯑꯦꯛꯁꯟ ꯑꯣꯏꯒꯦꯔꯥ, ꯈꯟꯕ ꯑꯣꯏꯒꯦꯔꯥ, ꯑꯩꯅ ꯊꯕꯛ ꯇꯧꯕ ꯑꯣꯏꯔꯣ, ꯁꯤꯒꯤ ꯃꯍꯩ ꯆꯥꯕ ꯍꯥꯏꯕ ꯃꯐꯝ ꯑꯃ ꯂꯩꯔꯦꯕ. ꯑꯩꯈꯣꯏꯅ 11 ꯍꯥꯎꯁꯁꯤ ꯌꯦꯡꯗꯣꯏꯅꯤ. ꯂꯒꯅꯗꯩ ꯊꯤꯔꯛꯄꯗ 11 ꯁꯨꯕ ꯃꯐꯝ ꯑꯃꯗꯤ ꯔꯥꯁꯤꯗꯩ ꯊꯤꯔꯛꯄꯗ 11 ꯁꯨꯕ ꯌꯨꯝꯐꯝ ꯃꯐꯝꯁꯦ ꯀꯔꯥꯏꯗ ꯇꯥꯒꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯒꯤ ꯀꯝꯕꯥꯏꯅꯦꯁꯟꯗ ꯇꯧꯔꯒ ꯃꯥꯅ ꯅꯤꯡꯖꯔꯤꯁꯦ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯨꯡꯅꯤ ꯊꯨꯡꯉꯣꯏꯁꯦ ꯑꯗꯨꯝ ꯄꯥꯔꯁꯦꯟꯇꯦꯖꯁꯦ ꯍꯣꯠꯇꯣꯛꯄ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛ ꯃꯩꯗꯨꯗ ꯃꯥꯒꯤ ꯇꯧꯖꯔꯨꯕ ꯊꯕꯛꯁꯤ ꯃꯄꯣꯛ ꯃꯩꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯏꯁꯇ꯭ꯔꯒꯜ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯐꯪꯕ, ꯏꯁꯇ꯭ꯔꯒꯜꯅ ꯌꯥꯝꯕ ꯑꯗꯨꯒꯨꯝꯕ ꯇꯥꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯂꯥꯏ ꯅꯤꯡꯖꯕ ꯃꯇꯝꯗ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯁꯤꯁꯨ ꯑꯗꯨꯝ ꯀꯣꯏꯁꯟ ꯍꯪꯕ ꯌꯥꯏꯑꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛ ꯃꯩꯗ ꯂꯩꯔꯝꯃꯤꯕ ꯒ꯭ꯔꯍꯁꯤꯡꯁꯤꯒꯤ ꯄꯣꯖꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯟꯗꯤꯁꯟꯅꯦꯕ ꯊꯝꯗꯣꯏꯁꯦ. ꯁꯤ ꯀꯟꯗꯤꯁꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯄꯒꯤ ꯑꯩꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯅꯦꯕ. ꯑꯗꯣ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯗ ꯑꯩꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯅ ꯇꯣꯡꯉꯥꯜꯂꯦ. ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯒꯤ ꯃꯄꯣꯛ ꯃꯩꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏ ꯆꯠꯀꯗꯕꯅꯤ, ꯁꯨꯃꯥꯏ ꯆꯠ ꯇꯥꯔꯒꯗꯤ ꯐꯅꯤ, ꯁꯨꯃꯥꯏꯅ ꯆꯠꯇ꯭ꯔꯒꯗꯤ ꯐꯔꯣꯏ ꯍꯥꯏꯕꯗꯨꯅ ꯑꯩꯒꯤ ꯏꯄꯣꯛ ꯃꯩꯒꯤ ꯑꯣꯏꯅ ꯂꯩꯖꯈ꯭ꯔꯦ. ꯑꯩꯒꯤ ꯏꯄꯣꯛ ꯃꯩ ꯅꯠꯇꯕꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯃꯄꯣꯛ ꯃꯩ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯔꯨꯜ ꯈꯔ ꯑꯗꯨꯝ ꯐꯣꯝ ꯇꯧꯔꯒ ꯂꯩꯖꯩꯕ. ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯤ ꯁꯤꯗ ꯂꯩꯁꯦ ꯖꯦꯜ ꯃꯅꯨꯡꯒꯨꯝꯕꯅꯦꯕ. ꯑꯗꯣ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯇꯥꯔꯁꯨ ꯖꯦꯜ ꯍꯥꯏꯔꯤꯕ ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯖꯦꯜꯗ ꯂꯩꯔꯀꯥꯟꯗ ꯃꯥꯒꯤ ꯔꯨꯜ ꯑꯃ ꯇꯧꯖꯕ ꯋꯥꯅꯤ. ꯑꯗꯣ ꯖꯦꯜꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯖꯦꯜꯗ ꯁꯨꯃꯥꯏꯅ ꯆꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯅꯤꯌꯣꯝ ꯑꯃꯈꯛꯇꯤ ꯂꯩꯇꯣꯏꯅꯦꯕ. ꯑꯗꯩ ꯃꯤꯗꯣ ꯁꯖꯥꯏ ꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯉꯀꯥꯟꯁꯤꯗ ꯃꯥꯒꯤ ꯁꯖꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗꯩ ꯁꯤꯒꯤ ꯁꯦꯜꯁꯤꯗ ꯊꯝꯕ, ꯁꯤꯒꯤ ꯔꯨꯝꯁꯤꯗ ꯊꯝꯕ, ꯃꯥ ꯑꯁꯨꯛ ꯌꯥꯝ ꯄꯤꯖꯕ, ꯁꯤꯒꯤ ꯀꯦꯇꯥꯒꯣꯔꯤꯁꯤꯗ ꯊꯝꯕ ꯍꯥꯏꯁꯦ ꯃꯥ ꯈꯥꯏꯗꯣꯛꯈꯤꯗꯣꯏꯅꯦꯕ. ꯑꯗꯨꯅ ꯖꯦꯜ ꯃꯥꯒꯤ ꯇꯧꯖꯔꯤꯕ ꯀ꯭ꯔꯥꯏꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯨꯝꯕ ꯖꯦꯜ ꯊꯥꯎ, ꯁꯤꯒꯨꯝꯕ ꯖꯦꯜꯗ ꯊꯥꯎꯅ ꯂꯩꯗꯣꯏꯅꯦꯕ. ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯁꯨ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯔꯃ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯐꯪꯁꯟ ꯂꯥꯛꯀꯥꯟꯗ ꯁꯤꯃ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯃ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯃ ꯂꯩ. ꯁꯤꯅ ꯑꯩꯒꯤ ꯏꯁꯥ ꯑꯣꯏꯖꯔꯦ. ꯑꯗꯨꯒ ꯖꯦꯜ ꯃꯅꯨꯡꯗꯨꯗ ꯖꯦꯜꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯂꯩꯌꯦ. ꯖꯦꯜꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯈꯤ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯕ ꯔꯨꯜ ꯈꯔꯁꯦ ꯑꯩꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯣꯏꯅ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯇꯝꯃꯝꯗꯕ ꯄꯣꯠꯁꯦ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯌꯦꯕ. ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯦꯕ. ꯑꯗꯣ ꯑꯩ ꯏꯁꯥꯒꯤ ꯃꯄꯣꯛ ꯃꯩꯒꯤꯗꯨꯅ ꯇꯣꯉꯥꯟꯕ ꯊꯝꯈ꯭ꯔꯒ ꯄꯣꯏꯟ ꯑꯃꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯒꯤ ꯑꯩꯅ ꯑꯄꯥꯝꯕ ꯄꯣꯠꯁꯦ ꯅꯤꯔꯒ ꯐꯪꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯩ ꯁꯤꯌꯥꯔ ꯇꯧꯖꯒꯦ. ꯃꯁꯤꯁꯦ ꯔꯨꯜ ꯑꯃꯈꯛꯅꯦ. ꯁꯤꯒꯤ ꯔꯨꯜꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯐꯔꯦ. ꯉꯝꯃꯒꯗꯤ ꯃꯁꯤꯁꯦ 100% ꯑꯗꯨꯝ ꯊꯨꯡꯕ, ꯂꯩꯕ, ꯐꯪꯕ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦꯕ. ꯀꯃꯥꯏꯅ ꯇꯧꯒꯗꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯅꯤꯌꯣꯝꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯩ, ꯏꯁꯤꯡ, ꯅꯨꯡꯁꯤꯠ, ꯂꯩꯕꯥꯛ, ꯑꯇꯤꯌꯥ ꯍꯥꯏꯗꯅ ꯁꯤꯒꯤ ꯗꯥꯏꯃꯦꯟꯁꯟ 5ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯙꯥꯇꯨ ꯀꯩ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯏꯂꯤꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ.
posak haitare si manga sina semaga prithvi se leba dimension chamaga nipan ni lerise dimension cham nipan sida koi mapung na leise mai ising nungsit leba atya haidna leire koi prithvi function tawris sigi manga sigi oiba criteria sida mai ki through the tawba ising ki through the tawba koi gi aina ningjari se haitare ko nungsit ki through the tawba sum toina tawrakanda da phangba haiba ma leba toidrigai koi prithvi gi oiba posing sida amuktang tawragadi prithvi sina response pirakte pa kaigon de masigi layer chamaga nipan dimension chamaga nipan thokna leibanina dimension chamaga nipan je suda taragadi aina tawjeri posing se koi gi mapung pha da bi koi nature sina ingon da pirakpa ya ta ba adu condition leba aduduna mantras amamo tawta jama mogi chamaga nipan habje mayamna adum khanbirangani bako Hindu के वगैरह आमागी वगैरह कोई की any कनो मतम दमा मंत्र सोलो मतम दा मागी मिंखेरो सोलो मतम दा चाव निपान सोलो तुम हायरम गनी चाव निपान से दा खै रहे ने चाव निपान दो हेक लोबगा एक फंगनी हाइबदि लेति अदु स्टेज अमददि मपुंग फाबगी स्टेज अमददि यौरे हायरिने अदु चाव निपान लक हाइगा दोरे रा हाइबदु म लाक्तोइने को चाव निपान गी सी कॉन्सेप्ट अमा खंबियो को से चाव निपान सोर कान मागी एनर्जी लेवल जे फुल काय यौरे यौबगा अदु मतम दा nature sina aigi damakta form tawrani aina pamidu karino habs form tawra engon sum naksalakpa oirakadeba naksalakta de engon phangakadine adu si phangbase koina nirakadoi se kai kai de nikadino adadi sai sa gi ningjari ba lai haba ma laktore koina koi gi ningjari ba mai magi channabi kanglong gi matungina thajabugi matungina lerise koigi dana lerise line thau leimaren ko mapangi laisang ki mai mai ningjaba sarasati adu da yam laigre mahi gi lair bi imu ningba ko adeki pisataw ningba adeki hegi mai magi mafam du gi matungina khamlang ningba adeki lam ko liba laising su ningjaba dum leijari ba mai mai thajaba gi nopong thong ningba leijari ba ko adugi matungina leijari ba singduda dimension magi department tongan laise ki taraga su koina isam samna line thauda khoiram jare lai dare khoiram jare mapang lai sang khoiram jare ning mudi thungde aina apam do mar haide matam kuina wa halakan thunge natrana thungda sum kongai ma dum yawdo ne thungdri bagi maram se aina sum hange moi da su lakko sing se da noi je lai de kamai targa ni ken ni ba matam se da ado mi we lai de nirga nature ji de nirga nature ji de lawr gi hinga do ngak ne sin tna koi gi sire de hingba mong leite mahau sa ji de lawr ga dum hingba tro pai leite adana ne mahau sa ji de extra ni ge ta lai de ni ne adana lai de si ma pa me ai sha gi damukta ai gi damukta ai pro gi damukta ai gi pi gi damukta haidana ni ra ko madam sida moina ni base moina sha gi su ni wa gi su ni adagi ai gi di yaw bu yaw dre wo jo hai ju hai ri adagi ai gi ju sha gi ju pulap oil ni ba haita amu ni ba pulap do ni ba pulap ni ba ki rule se ko ki mohau sa sta leite ba haibdi tosan na ba haita ne mai di mai oina lei sing di sing oina lei nungsit oina lei ba lebak oina dum lei ba sigi criteria moi tonga na loi lei se ba ada ai gi mind je da ai haibju amane posak haibju na amane aina ningjeri ji ama ha aina ni ka gari laininge han khalase ba gari cha amani de paisa habisna amani aduga aina tawjuru thabak haibun amane bisi amamam tongan posak ne ba tongan posak se pula oina ni bagi mo ong ne mayam tongnari se haida ai haksang su phan biu adaki yumgi ko mayam le jing ji haksang na ti ek to bato bio paisa ju pai han bio ha ma tar ba thau su mongol o han bio ha ba adaki adu ju pa me ada ju pa me se amu tang da pulap ni ba ha ta ado krai posak tu amu mong ta ne ado mahau sa da le jing de amamam tokai na loi le ba adana department lai khuding mo ki moina function tongan le na department tongan le na hai se sam na ba line hon pa ba department adagi imunu no pa department mapangi lai sang no pa department mapangi lai da tham na ba hai ta adagi numit na pa department tongan le ba numit ka
ꯂꯥꯏꯁꯤꯗ ꯃꯌꯥꯝ ꯂꯣꯏ ꯅꯤꯡꯅꯔꯤꯀꯣ ꯃꯥꯗꯤ ꯃꯇꯤꯛ ꯃꯉꯥꯜ ꯄꯤꯕ ꯈꯛꯇꯅꯦꯕ ꯃꯌꯥꯝꯗ ꯍꯤꯡꯍꯟꯕꯗꯨꯅꯦꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯒ ꯃꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯗꯩꯗ ꯄꯣꯛꯄ ꯑꯗꯨ ꯑꯗꯥ ꯐꯕ ꯐꯠꯇꯕ ꯂꯩꯇꯦꯕ ꯃꯥꯒꯤꯗꯤ ꯄꯨꯂꯞ ꯆꯞ ꯃꯥꯟꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯉꯥꯜ ꯄꯤꯔꯒ ꯃꯥꯒꯤ ꯃꯊꯧꯅꯦꯕ ꯃꯥꯁꯤꯗ ꯀꯨꯝꯊꯔꯀꯥꯟꯗ ꯂꯥꯡꯕ ꯑꯣꯜꯂꯀꯥꯟꯗ ꯑꯗꯨꯒꯤ ꯑꯣꯜꯂꯤꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯑꯗꯨꯒ ꯃꯥꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯂꯩ ꯑꯗꯨ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯨ ꯈꯛꯇꯪ ꯄꯤꯕ ꯉꯝꯗꯣꯏꯅꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯗꯤ ꯁꯤ ꯍꯥꯏꯇꯥꯔꯦꯅꯦ ꯗꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏ ꯃꯈꯥꯗ ꯂꯩꯔꯤꯁꯦ ꯗꯤ ꯁꯤꯒꯤ ꯃꯊꯛꯇ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯦꯁ ꯗꯤ ꯁꯤ ꯑꯦꯁ ꯗꯤ ꯁꯤꯁꯤꯅ ꯃꯈꯥ ꯑꯃ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯊꯛꯇꯁꯨ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯁꯤ ꯃꯈꯥꯁꯤꯗ ꯃꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯄꯨꯕꯒꯤ ꯗꯤ ꯁꯤ ꯍꯥꯏꯕ ꯋꯥꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯦꯟ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯑꯗꯣ ꯃꯥꯏ ꯃꯈꯥꯗ ꯂꯩꯔꯤꯁꯦ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝꯁꯤꯡꯗꯨꯒꯤꯗꯨ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯃꯃꯝ ꯐꯝ ꯑꯃꯃꯝ ꯈꯛꯇꯅꯦꯕ ꯑꯗꯣ ꯁ꯭ꯇꯥꯐ ꯑꯃꯅ ꯄꯤꯌꯣꯟꯅ ꯇꯧꯕ ꯉꯝꯗꯣꯏꯁꯦ ꯃꯥꯒꯤ ꯐꯥꯏꯜ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯐꯥꯏꯜꯁꯦ ꯑꯃꯗꯒꯤ ꯑꯃ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯌꯣꯟꯁꯤꯒꯤ ꯃꯊꯧꯅꯦꯕ ꯐꯥꯏꯜ ꯀꯂꯦꯛꯁꯟ ꯇꯧꯕ ꯗꯣꯀꯨꯃꯦꯟ ꯀꯂꯦꯛꯁꯟ ꯇꯧꯕꯁꯦ ꯑꯗꯨꯒ ꯀ꯭ꯂꯥꯛ ꯑꯗꯨꯗ ꯇꯧꯔꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯆꯦꯅꯦꯜꯁꯤꯡꯗꯣ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕꯒꯤ ꯋꯥꯈꯛꯇꯅꯦꯕ ꯁꯤ ꯋꯥꯠꯂꯦ ꯁꯤ ꯋꯥꯠꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯆꯦꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯁꯤ ꯏꯕꯤꯕ ꯋꯥꯠꯂꯝꯃꯦ ꯁꯤ ꯃꯦꯟꯁꯤꯟꯕ ꯁꯤ ꯀ꯭ꯂꯥꯛ ꯅꯨꯡ ꯑꯗꯨ ꯃꯣꯏꯒꯤ ꯁꯤ ꯃꯊꯧ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯜ ꯐꯨꯕ ꯈꯣꯠꯄꯁꯦ ꯗꯤ ꯁꯤꯗ ꯂꯥꯛꯀꯗꯕ ꯃꯇꯝꯗꯅ ꯂꯣꯏꯅꯃꯛ ꯄꯥꯔꯅꯤ ꯌꯥꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯥꯅ ꯁꯥꯏꯟ ꯇꯧꯊꯣꯛꯑꯒ ꯌꯥꯔꯦ ꯁꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯊꯣꯛꯄꯒꯤ ꯋꯥꯅꯦꯕ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯍꯥꯏꯁꯤꯁꯨ ꯗꯤ ꯁꯤ ꯑꯃꯅ ꯇꯧꯒꯗꯕ ꯌꯥꯒꯗꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯗꯨ ꯈꯛꯇꯅꯦꯕ ꯃꯥꯅ ꯇꯧꯕ ꯌꯥꯗꯣꯏꯁꯦ ꯊꯕꯛꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ ꯃꯥꯅ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯃꯊꯧꯗꯤ ꯇꯧꯕ ꯌꯥꯔꯣꯏꯕ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯁꯥꯏꯟ ꯃꯥ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏ ꯌꯥꯔꯣꯏꯕ ꯃꯤꯅꯤꯁꯇꯔꯅ ꯃꯤꯅꯤꯁꯇꯔ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯃꯌꯥꯝꯗꯨꯒꯤ ꯁꯤꯃ ꯌꯥꯔꯦ ꯍꯥꯏꯕ ꯃꯥꯅ ꯁꯥꯏꯟ ꯇꯧꯕ ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯨ ꯈꯛꯇꯅꯦ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯛꯇꯤꯗꯣ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯒꯤꯁꯨ ꯂꯥꯏ ꯍꯥꯏꯁꯤꯡꯁꯦ ꯐꯝ ꯑꯃꯃꯝꯅꯦꯕ ꯂꯥꯏꯗꯤ ꯑꯃꯈꯛꯇꯅꯦꯕ ꯃꯄꯨ ꯍꯥꯏꯁꯤꯗꯤ ꯑꯃꯈꯛꯇꯅꯦꯕ ꯑꯃꯁꯤꯅ ꯐꯝ ꯑꯃꯁꯦ ꯍꯦꯛ ꯃꯥꯒꯤ ꯃꯐꯝꯁꯤꯗ ꯙꯛ ꯌꯧꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯗꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗꯨ ꯈꯛꯇꯪꯅꯦ ꯃꯥꯗꯣ ꯐꯪꯁꯟ ꯇꯧꯗꯣꯏꯁꯦ ꯑꯇꯩ ꯐꯪꯁꯟ ꯇꯧꯕ ꯌꯥꯔꯣꯏꯕ ꯅꯣꯡꯄꯣꯛꯇ ꯂꯩꯔꯀꯥꯟꯗ ꯅꯣꯡꯄꯣꯛꯀꯤ ꯐꯪꯁꯟ ꯇꯧꯗꯣꯏꯅꯦꯕ ꯅꯣꯡꯄꯣꯛꯇꯒꯤ ꯃꯥꯁꯦ ꯑꯗꯨꯒꯤ ꯆꯧꯀ꯭ꯔꯤꯗꯣ ꯊꯥꯗꯣꯛꯑꯝꯃꯦ ꯄꯥꯏꯔꯦ ꯅꯣꯡꯆꯨꯞꯂꯣꯝꯗ ꯂꯥꯛꯈ꯭ꯔꯦ ꯅꯣꯡ ꯄꯥꯏꯔꯛꯄ ꯃꯥ ꯅꯨꯃꯤꯠ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯅꯣꯡꯃꯁꯦ ꯄꯣꯛꯂꯛꯏꯅ ꯅꯣꯡꯃ ꯍꯥꯏꯕꯒꯤ ꯔꯣꯇꯦꯁꯟꯁꯦ ꯂꯥꯛꯑꯦ ꯅꯨꯃꯤꯠ ꯆꯞꯌꯨꯡ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜꯁꯦ ꯍꯦꯟꯅ ꯆꯥꯛꯊꯣꯛꯄ ꯃꯉꯥꯜ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯑꯌꯨꯛꯇ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯨ ꯂꯩꯔꯣꯏꯕ ꯅꯨꯃꯤꯠ ꯆꯞꯌꯨꯡꯕ ꯇꯥꯏꯃꯤꯡꯁꯤꯗ ꯃꯇꯤꯛ ꯃꯉꯥꯜꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯨꯜ ꯀꯥꯞꯊꯗꯣꯏꯅꯦꯕ ꯑꯗꯨ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯀꯩꯒꯤꯅꯣꯗ ꯑꯗꯨꯒꯤ ꯐꯝꯗꯣ ꯄꯥꯏꯔꯤ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯐꯨꯜ ꯄꯋꯥꯔ ꯄꯥꯏꯌꯦꯕ ꯑꯗꯩ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑꯕꯅꯤꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜꯁꯦ ꯈꯔ ꯍꯟꯊꯔꯦ ꯅꯨꯡꯗꯥꯡ ꯑꯃꯝꯕ ꯍꯥꯏꯕꯒꯤ ꯄꯋꯥꯔꯁꯦ ꯃꯥꯁꯦ ꯑꯣꯜꯂꯒ ꯑꯃꯝꯕꯁꯦ ꯑꯃꯨꯛ ꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯑꯃꯝꯕ ꯄꯋꯥꯔ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯃꯥ ꯑꯗꯨꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡꯗ ꯃꯥ ꯅꯨꯃꯤꯠ ꯆꯞꯌꯨꯡꯕꯒꯤ ꯃꯉꯥꯜꯁꯦ ꯃꯥ ꯊꯣꯛꯄ ꯌꯥꯔꯣꯏꯕ ꯀꯩꯒꯤꯅꯣꯗꯤ ꯃꯥꯒꯤ ꯄꯥꯏꯔꯤꯕ ꯐꯝꯗꯣ ꯑꯃꯝꯕ ꯍꯥꯏꯕꯒꯤ ꯐꯝꯗꯣ ꯄꯥꯏꯈꯤꯕꯒꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯗꯅ ꯃꯥꯒꯤ ꯇꯥꯡꯀꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯐꯪꯁꯟꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯅꯤꯒꯗꯧꯔꯤꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯂꯩꯔꯤꯕ ꯂꯥꯏꯁꯦ ꯀꯔꯝꯕ ꯏꯅꯔꯖꯤ ꯐꯣꯝꯗ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯅꯤꯒꯗꯕꯅꯦꯕ ꯅꯤꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯅ ꯅꯤꯕ ꯍꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯅꯦꯆꯔꯗꯨꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯨ ꯈꯪꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯌꯨꯛꯇ ꯅꯤꯒꯗꯣꯏꯁꯦ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯑꯌꯨꯛꯇ ꯅꯤꯕ ꯍꯥꯏꯁꯤꯗꯤ ꯑꯅꯧꯕ ꯅꯤꯕꯅꯦ ꯑꯅꯧꯕꯅꯦ ꯅꯠꯇ꯭ꯔꯥ ꯑꯅꯧꯕ ꯅꯨꯃꯤꯠ ꯑꯅꯧꯕ ꯇꯅꯤꯛꯄ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯁꯤꯒ ꯃꯔꯤ ꯂꯩꯅꯔꯛꯄꯅꯤꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯅꯤꯒꯗꯕ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯃꯌꯣꯟ ꯆꯣꯡꯉꯛꯄ ꯑꯅꯧꯕ ꯇꯧꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯅꯤꯕ ꯌꯥꯔꯦꯕ ꯁꯤꯗꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨꯗ ꯑꯅꯧꯕ ꯂꯥꯛꯀꯗꯧꯔꯤꯁꯦ ꯑꯩꯅ ꯇꯧꯖꯔꯨꯒꯗꯧꯔꯤꯕ ꯑꯩꯅ ꯈꯜꯂꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯑꯌꯨꯛꯇꯨꯗ ꯑꯣꯏꯅ ꯅꯤꯕꯤꯕ ꯇꯥꯔꯦ ꯂꯥꯏꯟꯙꯧꯗ ꯍꯥꯏꯔꯁꯦ ꯂꯥꯏꯟꯙꯧꯗ ꯆꯪꯉꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯆꯪꯉꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯄꯣꯏꯟꯇꯨ ꯁꯤꯆꯨꯋꯦꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯀꯤ ꯑꯣꯏꯅ ꯑꯃꯈꯛꯇꯪ ꯅꯤꯌꯣ ꯍꯥꯏꯕꯅꯦꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯈꯛꯇꯅꯦꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯒꯤꯗꯣ ꯑꯃꯈꯛꯇꯪ ꯄꯤꯔꯛꯀꯅꯦꯕ ꯑꯩꯅ ꯍꯛꯆꯥꯡꯁꯨ ꯄꯩꯁꯥꯁꯨ ꯒꯥꯔꯤꯁꯨ ꯂꯝꯁꯨ ꯑꯩꯒꯤ ꯏꯆꯥꯁꯨ ꯐꯕ ꯑꯩ ꯀꯩꯅꯣꯁꯨ ꯐꯕꯅ ꯂꯣꯏꯅꯃꯛ ꯅꯤꯕ ꯇꯥꯔꯗꯤ ꯃꯤꯛꯁ ꯇꯧꯔꯕꯅꯤꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯈꯛꯇꯪ ꯂꯩꯔꯤꯕꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯑꯩꯅ ꯃꯤꯛꯁ ꯇꯧꯁꯜ ꯄꯤꯁꯟ ꯇꯥꯔꯒꯗꯤ ꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯀꯩꯅꯣ ꯂꯥꯛꯀꯗꯕꯗꯣ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯀꯤꯗꯁꯨ ꯁꯤꯃ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯕ ꯂꯥꯛꯇꯣꯏꯁꯦ ꯑꯗꯣ ꯃꯥꯅ ꯇꯧꯈꯤꯕꯗꯤ ꯌꯥꯏ ꯃꯇꯝꯗꯤ ꯆꯪꯉꯅꯦꯕ
ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯍꯦꯛꯇ ꯊꯥ ꯑꯃ ꯑꯅꯤꯁꯤꯗ ꯍꯦꯛꯇ ꯄꯥꯝꯕꯩ ꯋꯥꯔꯤꯅꯤ ꯑꯦꯛꯖꯥꯝ ꯂꯥꯛꯑꯦ ꯑꯦꯛꯖꯥꯝꯗꯣ ꯄꯥꯁ ꯇꯧꯍꯟꯕ ꯑꯦꯛꯖꯥꯝꯗꯣ ꯂꯣꯏꯔꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯦꯛꯖꯥꯝꯗꯣ ꯄꯥꯁ ꯇꯧꯍꯟꯕꯗꯨꯅꯤ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯑꯦꯛꯖꯥꯝꯐꯧꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯅ ꯅꯤꯔꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯣ ꯑꯩꯅ ꯅꯤꯒꯗꯧꯔꯤꯕ ꯂꯥꯏꯗꯨꯅ ꯄꯤꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯉꯝꯃꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯟꯐꯝ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯗꯗꯤ ꯂꯣꯏ ꯄꯨꯜꯂꯦꯅ ꯍꯥꯏꯀꯣ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯤꯁꯨ ꯃꯥꯅ ꯂꯣꯏ ꯑꯣꯟꯕꯅꯤ ꯂꯥꯏ ꯈꯨꯗꯤꯡꯃꯛꯁꯨ ꯃꯉꯣꯟꯗ ꯑꯣꯟꯕꯅꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯃꯈꯛ ꯀ꯭ꯂꯨ ꯑꯃꯈꯛ ꯐꯪꯕꯅꯤꯅ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧꯗ ꯅꯤꯌꯨ ꯂꯥꯏꯅꯤꯡꯊꯧꯗ ꯅꯤꯌꯨ ꯂꯥꯏꯅꯤꯡꯊꯧꯗ ꯅꯤꯌꯨ ꯍꯥꯏꯔꯤꯅꯦꯕ ꯂꯥꯏꯅꯤꯡꯊꯧꯗ ꯆꯪꯖꯧꯕ ꯁꯤ ꯊꯝꯃꯝꯃꯤꯁꯦ ꯍꯥꯏꯔꯝꯃꯤꯁꯦ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯝꯕꯗꯤ ꯅꯠꯇꯦꯕ ꯁꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯁꯤꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯂꯥꯏꯅꯤꯡꯊꯧꯗꯤ ꯊꯝꯃꯨ ꯑꯇꯩ ꯊꯝꯗ꯭ꯔꯒꯁꯨꯅ ꯃꯉꯣꯟꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯃ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯤꯕꯤꯔꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧꯗ ꯅꯤꯕꯁꯦ ꯑꯃꯈꯛꯇꯪ ꯅꯤꯌꯨ ꯄꯣꯠ ꯑꯃꯈꯛꯇꯪ ꯅꯤꯕ ꯍꯥꯏꯁꯦ ꯅꯣꯡꯃ ꯈꯛꯇꯪ ꯅꯤꯒꯅꯨ ꯑꯩꯅ ꯑꯉꯥꯡꯒꯤꯗꯣ ꯄꯥꯝꯃꯦ ꯇꯥꯔꯒꯦꯠꯁꯦ ꯑꯉꯥꯡꯗꯣ ꯊꯝꯕ ꯌꯥꯔꯦ ꯑꯉꯥꯡꯗꯨꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯐꯔꯦ ꯃꯤ ꯑꯇꯩꯒꯤ ꯀꯅꯥꯝ ꯅꯤꯒꯅꯨ ꯃꯣꯏꯒꯤ ꯅꯤꯖꯁꯅꯨꯕꯀꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩꯅꯤꯡꯉꯤꯗꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯒꯤ ꯏꯆꯥꯒꯤꯁꯨ ꯍꯣꯔꯦꯟꯒꯤꯁꯨ ꯑꯗꯨꯒꯤꯁꯨ ꯅꯤꯔꯨꯅꯕ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯀꯩꯅꯣ ꯃꯦꯟ ꯑꯣꯏꯅ ꯑꯩ ꯏꯆꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯑꯃ ꯊꯥꯕꯒꯤ ꯍꯥꯏꯔꯁꯦ ꯃꯥꯁꯨ ꯃꯊꯪ ꯆꯍꯤ ꯍꯦꯛꯇ ꯍꯌꯦꯡꯁꯤ ꯊꯥꯗꯣꯔꯦꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯗꯣ ꯇꯧꯔꯨꯅꯨꯕ ꯌꯥꯝ ꯋꯥꯠꯂꯤꯉꯩꯗꯒꯤ ꯅꯤꯡꯖꯔꯒ ꯃꯥꯒꯤ ꯇꯥꯔꯒꯦꯠꯇꯣ ꯑꯗꯨꯗꯣ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯅꯤꯕꯤꯌꯣꯕ ꯃꯥꯒꯤ ꯁꯤ ꯊꯕꯛꯁꯤꯃꯗꯗꯤ ꯐꯥꯎꯍꯟꯕꯤꯌꯨ ꯁꯤ ꯊꯕꯛꯁꯤꯃꯗꯗꯤ ꯇꯧꯍꯟꯕꯤꯌꯨ ꯑꯗꯨꯝ ꯊꯕꯛꯇꯨ ꯃꯔꯤ ꯂꯩꯅꯕꯁꯦ ꯑꯗꯨꯝ ꯅꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ 108ꯀꯤ ꯀꯣꯟꯁꯦꯞꯁꯦ ꯃꯄꯨꯡ ꯐꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯃꯈꯛꯇꯪꯗ ꯑꯗꯨꯝ ꯁ꯭ꯇꯤꯛ ꯇꯧꯔ ꯂꯩꯕ ꯁꯤꯁꯤꯅꯦꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗ ꯅꯦꯆꯔꯁꯤꯅ ꯌꯥꯝ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯛꯄ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯕꯀꯣꯟꯁꯤꯌꯁ ꯃꯥꯏꯟ ꯑꯃ ꯂꯩꯖꯔꯤꯀꯣ ꯑꯗꯨꯗ ꯌꯩꯈꯤꯗꯣꯏꯅꯦ ꯑꯗꯨꯗ ꯌꯩꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯊꯣꯡꯁꯤꯗ ꯑꯩ ꯎꯗꯕ ꯌꯥꯗꯦꯕ ꯁꯤ ꯅꯦꯆꯔ ꯃꯍꯧꯁꯥꯁꯤꯒꯤ ꯑꯣꯏꯕ ꯆꯠꯅ ꯀꯥꯡꯂꯣꯟꯅꯦꯕ ꯑꯃ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯊꯣꯛꯍꯜꯂꯛꯀꯗꯣꯏꯅꯦꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯣꯏꯅ ꯑꯗꯨꯅ ꯅꯦꯒꯦꯇꯤꯞ ꯊꯣꯠ ꯂꯩꯒꯅꯨ ꯄꯣꯖꯤꯇꯤꯞꯇ ꯂꯩꯌꯨ ꯍꯥꯏꯁꯤꯡꯁꯦ ꯄꯣꯖꯤꯇꯤꯞ ꯑꯃ ꯑꯗꯨꯝ ꯑꯩꯒꯤ ꯄꯣꯖꯤꯇꯤꯞꯁꯦ ꯆꯍꯤ ꯍꯥꯏꯔꯤꯁꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯊꯥ ꯑꯍꯨꯝ ꯆꯍꯤ ꯑꯍꯨꯝ ꯍꯥꯏꯔꯤꯅꯦꯕ ꯑꯗ ꯄꯣꯠꯁꯛ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯇꯥꯔꯗꯤ ꯆꯍꯤ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯍꯦꯛ ꯄꯥꯝꯕ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯐꯪꯅꯦꯕ ꯅꯣꯡꯃꯗ ꯐꯪꯗꯕꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯐꯪꯅꯦꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯐꯪꯗꯕꯁꯦ ꯊꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡ ꯐꯪꯅꯦꯕ ꯊꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯪꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯆꯍꯤ ꯑꯍꯨꯝꯒꯤ ꯃꯅꯨꯡꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯐꯪꯒꯅꯤ ꯑꯗꯨꯅ ꯆꯍꯤ ꯑꯍꯨꯝꯁꯤꯒꯤ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯄꯥꯜꯂꯒ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯉꯁꯤ ꯑꯩꯅ ꯅꯤꯡꯖꯔꯦ ꯅꯣꯡꯉꯥꯜꯂꯒ ꯐꯪꯉꯦ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤ ꯅꯤꯡꯖꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯐꯪꯉꯦ ꯌꯥꯝ ꯐꯔꯦ ꯉꯁꯤ ꯅꯤꯡꯖꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯊꯥ ꯑꯍꯨꯝꯒꯤ ꯇꯥꯔꯒꯦꯠ ꯇꯧꯕ ꯇꯥꯔꯦ ꯊꯥ ꯑꯍꯨꯝꯗꯁꯨ ꯐꯪꯈ꯭ꯔꯗꯤ ꯐꯔꯦ ꯌꯥꯝ ꯐꯔꯦ ꯐꯪꯍꯧꯗ꯭ꯔꯦ ꯆꯍꯤ ꯑꯍꯨꯝ ꯂꯩꯔꯤ ꯆꯍꯤ ꯑꯍꯨꯝꯒꯤ ꯇꯥꯔꯒꯦꯠꯇꯣ ꯑꯃꯨꯛ ꯇꯧꯕꯤꯌꯨ ꯆꯍꯤ ꯑꯍꯨꯝꯒꯤ ꯇꯥꯔꯒꯦꯠꯇꯗꯤ ꯐꯪꯗꯕ ꯌꯥꯗꯦꯕ ꯁꯤ ꯅꯦꯆꯔꯒꯤ ꯔꯨꯜꯅꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯔꯨꯜꯁꯦ ꯈꯪꯕꯤꯕ ꯇꯥꯔꯕ ꯄ꯭ꯂꯁ ꯁꯤꯡꯒꯜ ꯑꯃꯈꯛꯇꯪ ꯅꯤꯕꯤꯕ ꯑꯩꯒꯤ ꯑꯣꯏꯒꯅ ꯑꯩꯒꯤ ꯑꯗꯨꯝ ꯅꯤꯕꯤꯔꯣ ꯑꯗꯨꯝ ꯑꯇꯩ ꯀꯅꯥꯝ ꯌꯥꯎꯗꯕꯤꯗ ꯏꯆꯥꯒꯤ ꯑꯣꯏꯒꯅ ꯏꯆꯥꯒꯤ ꯑꯗꯨꯝ ꯅꯤꯕꯤꯌꯣ ꯃꯥꯒꯤ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯃꯃꯨꯛ ꯁꯤꯜꯂꯣ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯐꯥꯎꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯇꯥꯔꯒꯦꯠꯇꯨꯅꯦꯕ ꯌꯧꯕꯗꯨꯅꯦꯕ ꯐꯪꯕꯗꯨꯅꯦꯕ ꯐꯪꯗ ꯇꯥꯔꯒꯗꯤ ꯑꯃ ꯁꯤꯟꯕ ꯌꯥꯔꯦꯗꯅ ꯁꯨꯃꯥꯏꯅ ꯐꯣꯔꯃꯨꯂꯥꯁꯦ ꯁꯤꯖꯤꯟꯅꯕꯤꯌꯣꯕ ꯑꯗꯨꯅ ꯁꯤ ꯐꯣꯔꯃꯨꯂꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤ ꯑꯃꯈꯛ ꯂꯩꯕ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦꯕꯀꯣ ꯁꯤ ꯋꯥꯔꯤꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯄꯥꯟꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯁꯥꯕꯤ ꯅꯍꯥ ꯑꯃꯈꯛ ꯃꯃꯤꯠ ꯇꯥꯡꯉꯦ ꯃꯥꯁꯦ ꯃꯃꯤꯠ ꯇꯥꯡꯉꯒ ꯁꯨꯝ ꯅꯤꯔꯒ ꯁꯨꯝ ꯆꯥꯕꯁꯤꯗ ꯅꯤꯔꯒ ꯁꯨꯝ ꯍꯤꯡꯉꯛꯄꯁꯤꯗ ꯅꯣꯡꯃꯗꯤ ꯂꯥꯏ ꯃꯄꯨ ꯍꯥꯏꯇꯥꯔꯦ ꯃꯄꯨꯁꯤ ꯅꯠꯇ꯭ꯔꯒꯅ ꯂꯥꯏ ꯃꯥ ꯅꯤꯡꯖꯕꯗꯨ ꯃꯥ ꯑꯗꯨꯝ ꯅꯤꯡꯖꯔꯤꯅꯤꯀꯣ ꯅꯤꯡꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯆꯥꯛ ꯆꯥꯅꯕ ꯑꯗꯨꯗꯨ ꯐꯪꯕꯤꯕꯗꯣ ꯑꯗꯨꯝ ꯅꯤꯖꯕꯗꯨ ꯃꯥꯅ ꯂꯥꯏꯗꯨꯅ ꯄꯦꯜꯂꯛꯇꯅ ꯃꯥꯒꯤ ꯃꯃꯥꯡꯁꯤꯗ ꯂꯥꯛꯑꯦ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯤꯅꯤꯀꯣ ꯃꯥ ꯎ ꯄꯣꯠꯇꯦꯀꯣ ꯑꯗ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯂꯥꯏꯗꯨꯅꯤ ꯑꯗꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯝꯇ ꯍꯥꯏꯔꯣ ꯉꯁꯤꯗꯤ ꯅꯪ ꯂꯣꯏ ꯄꯤꯔꯒꯦ ꯅꯪ ꯑꯄꯥꯝꯕꯗꯣ ꯄꯤꯒꯦ ꯁꯤꯅꯦꯕ ꯑꯗꯣ ꯑꯄꯥꯝꯕꯁꯦ ꯑꯃꯈꯛꯇꯪꯗꯤ ꯅꯤꯌꯨ ꯁꯤꯅ ꯑꯃꯈꯛꯇꯪꯗꯤ ꯍꯦꯟꯅ ꯄꯤꯕꯗꯤ ꯉꯝꯃꯣꯏ ꯑꯅꯤꯁꯨꯕꯅꯗꯤ ꯅꯤꯔꯛꯀꯅꯨ ꯁꯤꯅꯦꯕ ꯑꯗꯣ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯑꯅꯤꯁꯨꯅ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤꯅ ꯃꯥꯅ ꯑꯃꯇꯪꯗꯒꯤ ꯍꯦꯟꯅꯗꯤ ꯅꯤꯕ ꯌꯥꯗꯕ ꯃꯃꯤꯠꯁꯨ ꯇꯥꯡꯉꯦ ꯑꯩꯈꯣꯏꯒꯤ ꯅꯤꯔꯒꯁꯨ ꯆꯥꯔꯤꯅꯤ ꯑꯗ ꯂꯩꯁꯥꯕꯤꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯀꯣꯛꯁꯤꯗ ꯈꯜꯂꯒ ꯑꯩꯁꯨ ꯃꯄꯨ ꯑꯩꯅ ꯅꯉꯣꯟꯗꯒꯤ
ꯅꯤꯖꯧ ꯍꯥꯏꯔꯦꯅ ꯑꯃꯈꯛꯇꯪ ꯅꯤꯌꯨ ꯍꯥꯏꯔꯕꯅꯤꯅꯅꯦ ꯑꯩꯅ ꯄꯤꯅꯤ ꯍꯥꯏꯔꯕꯅꯤꯅꯅꯦ ꯑꯗꯨꯒ ꯑꯩ ꯁꯤꯃꯗꯤ ꯅꯤꯖꯔꯒꯦ ꯑꯩꯁꯦ ꯌꯨꯝ ꯗꯣꯂꯥꯟ ꯃꯊꯣꯟ 3 ꯁꯨꯕ ꯃꯊꯛꯇꯒꯤ ꯒꯦꯠ ꯂꯣꯝꯗ ꯑꯩꯒꯤ ꯏꯆꯥꯅꯦ ꯏꯁꯨꯅꯦ ꯑꯩꯈꯣꯏ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯪꯉꯛꯄꯗꯣ ꯒꯦꯠ ꯂꯣꯝꯗꯒꯤ ꯆꯪꯉꯛꯄꯗꯣ ꯑꯩ ꯃꯊꯛꯇꯒꯤ ꯑꯩꯅꯅꯦ ꯎꯕ ꯄꯥꯝꯃꯤ ꯌꯦꯡꯕ ꯎꯕ ꯄꯥꯝꯃꯦꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯅꯤꯌꯦꯕ ꯑꯗ ꯂꯥꯏꯁꯦ ꯅꯣꯛꯑꯦꯕꯀꯣ ꯌꯥꯝ ꯁꯤꯡꯅ ꯑꯃꯇꯪ ꯅꯤꯕꯅꯦ ꯃꯥꯅ ꯑꯃꯇꯪ ꯅꯤꯔꯤꯁꯦ ꯎꯕꯗꯨꯅꯦꯕ ꯎꯕꯗꯨꯗ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯍꯥꯞꯆꯤꯜꯂꯛꯏꯁꯦ ꯃꯃꯤꯠꯁꯨ ꯃꯃꯤꯠ ꯇꯥꯡꯕꯗꯣ ꯃꯃꯤꯠ ꯎꯗꯕ ꯌꯥꯔꯔꯣꯏ ꯁꯤꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯗ ꯑꯃꯈꯛꯇꯪ ꯅꯤꯕꯗꯤ ꯑꯃꯈꯛꯇꯪ ꯅꯤꯁꯦ ꯗꯣꯂꯥꯟ ꯃꯊꯣꯟ 3ꯗꯨꯒꯤ ꯃꯊꯛꯇꯨꯗ ꯀꯣ ꯗꯣꯂꯥꯟ ꯌꯨꯝ ꯄꯥꯝꯃꯦ ꯍꯥꯏꯗꯦꯕ ꯃꯥ ꯗꯣꯂꯥꯟ ꯃꯊꯣꯟ 3ꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯩꯅ ꯂꯦꯞꯄꯒꯀꯣ ꯑꯩꯒꯤ ꯏꯆꯥꯅꯦ ꯏꯁꯨꯅꯦ ꯏꯃꯧꯅꯦ ꯃꯄꯥꯟꯂꯣꯝ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯒꯤ ꯍꯔꯥꯎꯅ ꯆꯪꯉꯛꯄꯗꯣ ꯑꯗꯨ ꯎꯕ ꯄꯥꯝꯃꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯎꯕꯗꯨꯅꯦꯕ ꯄꯥꯝꯃꯤꯁꯦ ꯃꯦꯟ ꯑꯣꯏꯅ ꯃꯃꯤꯠꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯒꯤ ꯗꯣꯂꯥꯟ ꯃꯊꯣꯟ 3 ꯍꯥꯏꯁꯦ ꯃꯥ ꯄꯩꯁꯥ ꯄꯥꯏꯗꯕ ꯌꯥꯔꯔꯣꯏꯗꯕꯅꯤ ꯗꯣꯂꯥꯟ ꯁꯥꯗꯣꯔꯕꯅꯤ ꯃꯊꯣꯟ 3 ꯍꯥꯏꯁꯦ ꯃꯊꯣꯟ 3ꯒꯤ ꯗꯣꯂꯥꯟ ꯁꯥꯅꯅꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯂꯩꯇ ꯌꯥꯔꯔꯣꯏꯗꯕꯅꯤ ꯑꯗ ꯃꯥ ꯂꯩꯁꯥꯕꯤꯅꯤ ꯃꯥ ꯃꯌꯨꯝ ꯄꯥꯟꯗ ꯌꯥꯎꯔ ꯀꯩꯒꯤꯅꯣꯗꯤ ꯃꯆꯥ ꯑꯃꯗꯤ ꯃꯃꯧ ꯃꯁꯨ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤꯅ ꯃꯥ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯆꯥ ꯄꯣꯛꯑꯒ ꯃꯥꯏ ꯃꯁꯨꯗꯨꯁꯨ ꯂꯩꯇꯕ ꯌꯥꯔꯣꯏꯗꯣꯏꯅꯦ ꯑꯗ ꯃꯃꯤꯠꯁꯨ ꯑꯗꯨꯝ ꯐꯗ ꯌꯥꯔꯣꯏꯗꯕꯅꯦꯕ ꯁꯤꯁꯦ ꯑꯃꯨꯛꯇꯪꯗ ꯑꯃꯈꯛꯇꯪ ꯋꯥꯍꯩ ꯑꯃꯗ ꯅꯤꯔꯒ ꯃꯥ ꯑꯗꯨꯃꯥꯏꯅ ꯐꯪꯈꯤꯕ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯄꯥꯝꯕꯤꯌꯣ ꯂꯥꯏꯗꯒꯤ ꯅꯤꯕ ꯃꯇꯝꯁꯤꯗ ꯑꯃꯈꯛꯇꯪ ꯅꯤꯕ ꯍꯥꯏꯁꯦ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯑꯗꯣ ꯑꯩ ꯃꯤꯠ ꯇꯥꯡꯗꯕꯅ ꯑꯩ ꯎꯖꯒꯦꯗꯣ ꯌꯥꯔꯔꯣꯏꯀꯣ ꯑꯗꯨꯝ ꯎꯔ ꯂꯩꯔꯕꯅꯤꯅ ꯃꯤꯠꯇꯤ ꯑꯗꯨꯝ ꯏꯔ ꯄꯤꯔꯦ ꯌꯥꯔꯦ ꯑꯗꯨꯅ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯤ ꯏꯆꯥꯟ ꯆꯥꯟꯅꯔꯔꯣꯏꯕꯀꯣ ꯑꯗꯨꯅ ꯁꯤ ꯈꯟꯕꯤꯔꯒ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯤꯕꯁꯦ ꯅꯦꯆꯔꯁꯤꯗꯒꯤ ꯃꯍꯧꯁꯥꯁꯤꯗꯒꯤ ꯐꯪꯕ ꯌꯥꯏ ꯍꯥꯏꯕꯗꯨꯒꯤ ꯑꯩꯅ ꯀ꯭ꯂꯨ ꯑꯃꯈꯛ ꯄꯤꯖꯕꯅꯦꯕꯀꯣ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯄꯥꯜꯂꯒ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝꯁꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯊꯦꯡꯛ ꯌꯨ